Social media khuding changduna lanchagi ming thaduna thiribadu amata thoglaktabaduda mingdu makhal iduna amuk yengi lancha khwairakpam lancha maitei major lancha manaba account khara thoglakpadu loina changduni yengi adubu amata oiramde wakhal khara amuk khallaga ming ama amuk namduna thiri khwairakpam nganthoi account mayam ama thogle adubu changduna yenglubada amata oiramde Thoibi ningba kaiba sakphamda mingdo amuk makhal yengduna nami maduma sukana pham khangde yengba yaba yengle phangdre udre mabunga machalgadu nganthoi haina hangba account khoding aruibo oina changduna yengi mayam adugi marakta nganthoi manba ama yawbududa yenglubani madusu maugi fijol setpa blur khara chatpa profile picture adunadi mayek sengna khangba ngamdre Makhada bayo amata so haplamde supna tangi doctor for a lifetime haibu wahi pareng amatang di irami adabu maduna so mahagna thiri badu magi marup ngan thoibu phangbadi ngamde Michel oiduna lotuna hingliba mahagna ipong ba maongda hingli aduga phongna hingliba mabung machal aduna thiba khangdaba makhai lotuna hingli Marala mapot phabagi Nungshiba mibu uninglakpa matamda uba phangdabani magi maralni lalubagi dandini haina mathanta khali mangau thiba nungshit mana silakadauba choktharaba thamoi adugi kari waribu purakpanu khangde nakalda leiriba side table mathak adudagi diary macha amaga penduga lokhatuna karino khara sum ishili khara iraga ngahaka muktumina lei Walgi book self aduda amuk yengi Lairik paba ibana mathau oibagi lairik makhal suna lay Mayam adugi mamang ithang thangna magi lairik marisu mathang manaw naina thami Ahan badudi thoibigi poem collection ni Mathangi ahum asidi novel ngaktani Handakta phongba novel aduga tharaga lairik ahumdo publishing date ti khenare Ahan ba novel dudi Mathangi aniduga matam khara kanai Thoibina master loirakpa matamda phongkhibani ahanba khut thaba oiragasu mayamna yamna pamnakhi madugi matungdagi phana koina ibagi lambi thadokluraga thangnaba chahi anida novel ani iduna mayamna sakhangnarabi writer ama oikhibani book self aduda sumyeng lambadagi hogatlaga lairik sing adu lauthaduna amamamta hangdoktuna Lairik ki page sing ado asom makhutna jara phagtuna yengli Thoibina lairik ado som hangdoktuna sanaribado nakaldagi kanagumba amana karino haina hanglakpagum mamaidu fat laithoktuna yengloi adabu phaklang gari ki katana tek chatpa khaktamakni mikup aduda taribado ningsinglai kamdongna kanana mabu mahai masingi lambida tapna chungsinbiduna lairikta thawai yauhankhiba Matam maduda thawai happy khibaduna ngasi phibam masi yauba ngamlakhiba pumnamak ningsinglai tangkak amata chithada Thoibi numidangi waridu khallaga ikai manbadagi ayuktu lairik pabasu chatningdre masanu ngaite haiduna mamada haibadu mamanasu thajaraduna chathalamde Blanket manung aduda mathanta murum soli Kaigi tapiyu hairinu khangdeba Isu lai paramni disturb tawba nungaite haibagi kemta khandaba makai Thoibi nangi nakokse thugaidu yengoina Kai sare thamoi se masa pale haibanida Mihol masing sisu square root pala pro kainum taw Hojuk phawu nim thaw haiba yade Si kai sarageba Lairik paba su chatpa ngamdre Ai ko ai haisin Somda nganthoi thoibi lakani haiduna ngairi nungtigi pungsing chap chana lakbaduna pungkhaimuk leirabasu laktrabaduda mabungda onsinduna hairi Tamo thoibi do kaidawrajanu hoju phawba lakti phone tawraga amta hangu Lakjani kaidawrage nangi takhum thopado adum taw Mado sigi problem se hotmina sena hairambani adu yaina ngairi ni amta tawo Anthoi maram leibagi lakta buiramgani Lakdraso, running a jet better takbiramu yeri. Aina chatradi.
ꯆꯠꯂꯔꯣꯏ ꯅꯨꯃꯤꯠ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯩꯔꯗꯣꯏꯗꯨꯗꯤ ꯑꯗꯨꯗ ꯀꯣꯛ ꯇꯥꯛꯄꯤꯔꯣ ꯊꯣꯏꯕꯤꯗ ꯀꯣꯜ ꯇꯧ ꯍꯥꯏꯕꯗ ꯃꯕꯨꯡꯅ ꯊꯑꯣꯏꯅ ꯌꯥꯗ꯭ꯔꯕꯗꯨꯗ ꯉꯥꯟꯊꯣꯏ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯂꯟꯆꯥꯗꯤ ꯉꯔꯥꯡꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯑꯐꯕ ꯑꯣꯖꯥ ꯑꯣꯏꯔꯨꯕꯒꯤ ꯃꯊꯟꯇ ꯋꯥꯈꯜ ꯈꯟꯊꯗꯦ ꯈꯟꯖꯥꯟꯅꯔꯤꯉꯩ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯒꯗꯤ ꯊꯣꯏꯕꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯄꯒꯤ ꯀꯣꯜꯗꯨ ꯅꯝꯗꯅ ꯇꯧꯗꯕꯅꯤ ꯊꯦꯡꯂꯦ ꯃꯇꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯏꯈꯟ ꯈꯟꯊꯗ ꯈꯨꯗꯛꯇ ꯀꯣꯜ ꯇꯧꯁꯤꯜꯂꯨꯕꯗꯨ ꯋꯥꯈꯜ ꯈꯟꯊꯗꯕ ꯃꯤꯒꯤ ꯃꯇꯧ ꯃꯥꯟꯖꯔꯦ ꯃꯊꯟꯇ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯑꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯇꯥꯁꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯑꯗꯨꯛ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯉꯁꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯅꯠꯇ꯭ꯔꯒ ꯃꯇꯥꯡ ꯑꯗꯨꯅꯔ ꯃꯇꯝ ꯑꯗꯨꯅ ꯊꯦꯡꯈꯤꯕꯒꯤ ꯆꯤꯛꯊꯔꯛꯄ ꯇꯟꯖꯥ ꯑꯣꯏꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯇꯨꯝꯊꯔꯨꯕꯒꯤ ꯁꯨꯝ ꯐꯣꯟꯗ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯄꯤꯛꯅ ꯉꯥꯡꯂꯛꯄꯗ ꯃꯥꯅ ꯋꯥꯈꯜ ꯍꯦꯟꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯂꯟꯆꯥ ꯑꯍꯤꯡꯗꯨꯃ ꯃꯋꯟ ꯈꯜꯂꯤ ꯇꯨꯝꯊꯕ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯁꯨ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯊꯦꯡꯅ ꯇꯨꯝꯈꯤꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯥꯛꯄ ꯌꯥꯔꯤꯅꯤ ꯊꯣꯏꯕꯤ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄꯒꯤ ꯃꯤꯀꯞꯇꯤ ꯊꯣꯛꯏ ꯑꯗꯨꯕꯨ ꯈꯔꯁꯨ ꯏꯪꯕꯒ ꯃꯃꯥꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤꯕꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯨ ꯂꯣꯏꯕ ꯉꯥꯏꯔꯤꯕꯅꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯉꯥꯟꯊꯣꯏꯅ ꯀꯧꯗꯨꯅ ꯆꯪꯂꯛꯄꯗꯨ ꯇꯥꯏ ꯊꯣꯏꯕꯤ 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 ꯍꯧꯖꯤꯛꯇꯗ ꯍꯧꯒꯠꯂꯛꯏ ꯉꯥꯟꯊꯣꯏꯁꯨ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯅꯪ ꯅꯥꯔꯕꯣ ꯊꯣꯏꯕꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯑꯣꯏꯅꯅꯣ ꯀꯣꯛ ꯆꯤꯛꯄ꯭ꯔꯣ ꯀꯣꯛꯇꯤ ꯆꯤꯛꯇꯦ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯏꯅꯤ ꯑꯩꯒꯤ ꯃꯤꯍꯨꯜ ꯍꯦꯟꯅ ꯍꯦꯟꯖꯤꯟꯅ ꯆꯣꯡꯕꯤꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯄ ꯑꯗꯨꯗꯤ ꯏꯅꯝꯆꯥꯗ ꯍꯥꯏꯗ꯭ꯔꯣꯅ ꯍꯥꯏꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯣ ꯗꯣꯛꯇꯔꯗ ꯌꯦꯡꯊꯣꯛꯅꯕ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯅꯤ ꯑꯩꯅ ꯈꯪꯉꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯗ ꯈꯔ ꯉꯟꯕ ꯉꯟꯗꯕ ꯍꯥꯏꯅ ꯈꯔ ꯂꯩꯅꯕ ꯃꯥꯜꯂꯤ ꯅꯪꯅ ꯈꯔ ꯊꯦꯡꯗꯧ ꯑꯣꯏꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯏꯁ ꯂꯣꯏꯔꯦꯍꯦ ꯀꯩꯒꯤꯅꯣ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯇꯧꯗ꯭ꯔꯕꯣ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯗꯤ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯇꯥꯃꯣꯗꯣ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯕꯣ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯑꯩꯅ ꯇꯥꯃꯣꯗ ꯅꯪꯗꯣ ꯂꯥꯏꯔꯤꯛ パꯕ ꯂꯥꯛꯇ꯭ꯔꯦ ꯀꯣꯜ ꯇꯧꯔꯒ ꯑꯝꯇ ꯍꯪꯉꯣꯅ ꯍꯥꯏꯕ ꯑꯗꯨꯗ ꯇꯥꯃꯣꯅ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯀꯩꯒꯤ ꯈꯪꯗꯦ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯒꯦ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯑꯩꯅ ꯆꯠꯄꯗ ꯑꯗꯨꯝ ꯄꯥꯃꯤꯟꯅꯔꯣꯏꯌꯦ ꯑꯗꯨꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅꯅꯦ ꯉꯥꯛꯇꯪ ꯀꯥꯎ ꯄꯥꯔꯒꯅꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯃꯥ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯍꯧꯗꯝꯅꯤ ꯇꯥꯃꯣ ꯂꯟꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯍꯧꯕ꯭ꯔꯣ ꯀꯩꯒꯤ ꯇꯥꯃꯣꯅ ꯅꯪꯉꯣꯟꯗ ꯁꯥꯎꯗꯣꯏꯕ ꯁꯨꯝ ꯂꯩꯗꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯇꯥꯛꯍꯟꯕꯩ ꯑꯗꯨꯒꯤꯗꯤ ꯁꯥꯎꯔꯝꯃꯣꯏꯍꯦ ꯑꯩꯈꯣꯏꯗ ꯇꯥꯛꯏꯁꯦ ꯃꯥꯒꯤ ꯑꯦꯛꯖꯥꯝꯒꯤ ꯁꯤꯂꯦꯕꯁꯇ ꯌꯥꯎꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯥꯒꯤꯁꯨ ꯔꯤꯚꯤꯖꯟꯅꯦꯅ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯗꯥꯡꯗ ꯇꯥꯃꯣꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯑꯩꯅ ꯀꯣꯜ ꯇꯧꯁꯤꯜꯂꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯥꯛꯍꯜꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯖꯥꯠꯂꯣ ꯑꯁ ꯑꯗꯨꯏꯁꯨ ꯑꯣꯏꯔꯝꯃꯣꯏꯕ ꯃꯥꯒꯤ ꯋꯥ ꯉꯥꯡꯒꯟꯗꯕꯤꯗꯣ ꯑꯗꯨꯒꯤ ꯁꯔꯩ ꯍꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯊꯣꯏꯕꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯪꯂꯛꯏ ꯁꯤꯟꯕꯩꯔꯣ ꯇꯥꯃꯣ ꯂꯟꯁꯦ ꯋꯥ ꯉꯥꯡꯗꯕꯒꯤ ꯁꯔꯩ ꯍꯧꯕ꯭ꯔꯣ ꯉꯥꯟꯊꯣꯏꯒꯤ ꯐꯥꯒꯤ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯪꯂꯛꯄꯗꯨꯗ ꯉꯥꯟꯊꯣꯏ ꯅꯣꯛꯊꯣꯔꯛꯏ ꯍꯧꯗꯦꯍꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯗ ꯍꯧꯖꯤꯛꯀꯥꯟ ꯑꯍꯤꯡ ꯐꯥꯎꯁꯨ ꯂꯥꯏꯔꯤꯛ ꯄꯥꯏ ꯍꯥꯏꯕ ꯑꯗꯨ ꯇꯥꯃꯣ ꯈꯪꯕꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯅꯪꯗꯣ ꯇꯨꯝꯃꯝꯅꯤ ꯀꯥꯏꯅꯒ ꯈꯜꯂꯝꯕꯁꯨ ꯌꯥꯏꯌꯦ ꯑꯣ ꯊꯣꯏꯕꯤꯗꯤ ꯅꯨꯃꯤꯗꯥꯡ ꯂꯟꯆꯥꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯇꯨꯝꯂꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯃꯨꯛꯁꯨ ꯏꯀꯥꯏꯔꯦ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯗꯗꯤ ꯍꯥꯏꯗꯣꯛꯇꯦ ꯁꯣꯝꯗ ꯂꯟꯆꯥ ꯃꯄꯥꯒꯤ ꯑꯣꯇꯣꯗꯨ ꯆꯥꯝꯅ ꯉꯥꯟꯊꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯃꯆꯜꯕꯨ ꯊꯕꯛ ꯄꯤꯕꯤꯕ ꯃꯕꯨꯡ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯄꯥꯟꯒꯤ ꯊꯕꯛ ꯃꯆꯟꯕꯨ ꯑꯃꯠꯇ ꯌꯥꯎꯍꯟꯕ ꯅꯠꯇꯦ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯒ ꯉꯥꯟꯊꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯉꯥꯟꯊꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯗꯨ ꯊꯕꯛ ꯇꯧꯍꯟꯒꯦ ꯄꯥꯈꯣꯟ ꯁꯤꯒꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯑꯌꯨꯛꯇ ꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯥꯛꯇ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯅꯤꯡꯕꯒꯤꯅꯤ ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯈ꯭ꯔꯒꯗꯤ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯅ ꯉꯥꯏꯔꯤꯕꯅꯤ ꯃꯆꯟ ꯍꯜꯂꯛꯄ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯃꯃꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯀꯩ ꯂꯩꯔꯦ
Nahan makai oiragadi nganthoi na halakani khangda chatkibado mama sungang ladawbani. Adubu ngasidi mama na machalbo kay sukngang lagtabaduda Lancha wadu makata pang khangde. Haifed amuk sausinaraga. Exam sida migi memda chakraga halakani khangdrese asim ang sim. Ho ngahak heklay thoksanu kaidawrage. Ngasay na ingwanda wano mamambani. Ngasidi thoibi hoida chak charakani haidana. Ngasaydagi thabak amamuk taw tawduna machal halakpa phana kuina ngairibani. Adubu kuire hairibasi yamna kuibagi wafamdi natte. Pungdo ayuki tara khara henbata ngairibani. Nganthoina nahan makai thoibi hoida numit chupa malai thokpaduga hainauragadi chatkibada ngairi haiba yaribani. Lanchana ngaiba ngamdabadagi matam sangba malibani. Nganthoina halakadawribado nungthilgi matam haitharakpadai waidani. Lancha mamagi waduda makha tarudre. Lukhamdu nanduna matha sana tumin magi kada changki. Somdana nganthoina oina ngarang lanchada hangba answer adu thoibibu takpiri. Nganthoigi mapana tattana mabung machalbu hairibani. Hairibana hayadu mibu takthokpada nasada double hena haigatbani haina. Aduna nganthoina thoibibu mana khanglakdaba matamda adumak mateng pangbibani. Nganthoigi bukchal chawbu mataw asida thoibina nganthoibu adukki matik nungsijaribani. Nganthoigi imungna sel awatpa leibada nganthoigi awatpa thoibina menbi. Thoibigi lairiki awatpa nganthoina menbi. Ani asi amane chapuni amana makhumni. Hangchiti physics ki exam ni aduna ngasi numidangdi lairik kuina pase haine marup anido. Adubu nganthoidi panaba irai leite haiduna nganna tumkhre. Lanchadi ahing thengna lairik pabagi hainabi leibagi thengna leihauri. Pungdi mapan makai khara henbata ngairi. Adubu mamasu mapasu thabak kanbana nganna pothanakre. Lancha ngasidi net su off tawde. Phone dusu hanagi mon makhade insilaga thambani. Adubu ngasidi mon mathakta oina thamlaga lairik tu pari. Ngaihak paraga phone do amuk thangattuna yengi. WhatsApp changduna amuk su yengi. Message amata lagte. Call sa tawrakpa nate. Adubu ngarangi answer do ngasi takpigani haikibadusu. Ayuksu lairik paba lagtabaduda takhidribani. Lancha ngaihak kasum wakhal tawramlaga. Ngasidagi thingjin khragadi ngarangi maong adu amuk call tawsilagadi hajararoi khanduna thoibida call tawsili. Somdana thoibidi lanchabu ikaibagi khangdaba hangninglabasu hangba ngamdrabani. Nganthoina ayukta mabu call tawduna hangu haibada lanchana yade haina tamlambaduda heni ikaije. Masigi sumatakta ngarang wari sanabada achikpa tanjada lanchagi khonjal tabada chongkiba mihulladu amuk chonglagadi kamdawgani khanduna khangdaba leiragasu hangludre. Adubu wakhaldadi lanchagi lumlum lauba khonjeladu hanjin taduna leirabada pariba lairik adusu kharadina changna paba ngamde. Wakhalna asum koi pai duna leiringai nakalda leiriba mamagi phone adu call lakpaduda mamaidu khangli leithore. Achangba migi wari sanaba yade haibade tare. Adubu achangba migi wakhal khanbasu yade haibade amukta phawba tajare. Lanchana call tawraklibadu karinu wakhaldo jajat pangkhanda khanjeli. Mihulladusu dak chongli. Mamai mamitsu bangbang sagatli. Adubu ringdu tatkiba tare hainasu amukta taha paikhatli. Hello? Hello, Thoibi. Khonjaldu hek tabaga thoibidi mihulladu masing thifam khangdaba haurabani. Nipa magi khonjalsi kayamuk phajai haiba masana khangjadaba jatla haina wakhalda sukhalli. Thoibina hoimai hairaktrabaduda lanchasu hangi haina khalamba mayamadusu ichen hekjanabakom masadu haifamdi khangda ithak thakatli. Mayamdu phatharaga mathaki ahal ama oina marup nganthoigi mabung ama oina yamna lemna yingsinbiba cheksinbiba utpa maongda hairi. Lairik paribo nangbo natraga tumabo? Tumdri. Adudi lairik paribo? Pade. Kidawriba adude?
ꯁꯨꯝ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯌꯣꯗꯤ ꯍꯥꯏꯔꯝꯃꯒ ꯑꯌꯨꯛ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯂꯥꯛꯇꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯨꯗꯤ ꯉꯥꯟꯊꯣꯏꯅ ꯉꯁꯥꯏ ꯇꯥꯛꯑꯝꯃꯤ ꯑꯗꯨꯒꯤ ꯍꯪꯗ꯭ꯔꯕꯅꯤ ꯂꯟꯆꯥ ꯂꯥꯏꯕꯛꯇꯨ ꯃꯈꯣꯏꯅ ꯅꯥꯜꯂꯒ ꯁꯦꯀꯦꯟ ꯑꯅꯤꯃꯨꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯅ ꯇꯥꯛꯂꯝꯂꯦ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯔꯤ ꯂꯩꯇ꯭ꯔꯦ ꯑꯃꯨꯛꯁꯨ ꯏꯔꯦꯝ ꯂꯦꯝꯊꯣꯛꯅ ꯍꯥꯏꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯨꯔꯦ ꯅꯪ ꯂꯣꯏꯅ ꯍꯩꯔꯕꯗꯤ ꯐꯔꯦꯗ ꯂꯣꯏꯅ ꯍꯩꯕꯗꯤ ꯅꯠꯇꯤꯌꯦ ꯇꯥꯃꯣꯂꯟꯗ ꯌꯥꯝꯅ ꯗꯤꯁꯇꯔꯕ ꯇꯧꯕꯗꯣ ꯇꯜꯂꯕ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯅꯧꯊꯔꯒ ꯍꯥꯏꯔꯛꯂꯤꯕꯅꯤ ꯏꯀꯥꯏꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯗꯨꯗ ꯂꯟꯆꯥꯁꯨ ꯐꯠ ꯈꯨꯝꯂꯦ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯏ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯪꯕ ꯀꯃꯥꯏꯅ ꯑꯌꯨꯛꯇ ꯉꯥꯟꯊꯣꯏꯅ ꯀꯣꯜ ꯇꯧ ꯍꯥꯏꯕꯗ ꯇꯥꯃꯣꯅ ꯌꯥꯗꯦ ꯍꯥꯏ ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯍꯜꯂꯦ ꯍꯥꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯅꯪꯗꯣ ꯇꯨꯝꯂꯝꯒꯗꯧꯕ ꯃꯥꯟꯕ ꯑꯗꯨꯒꯤ ꯇꯨꯝꯖꯔꯁꯅꯨꯅ ꯈꯟꯕꯒꯤꯅꯤ ꯉꯔꯥꯡ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯄꯗꯁꯨ ꯅꯪꯗ ꯇꯨꯝꯂꯝꯕꯗꯨꯗ ꯍꯧꯒꯠꯂꯝꯗꯧ ꯃꯥꯟꯗꯕꯒꯤꯅꯤ ꯉꯔꯥꯡꯗꯨꯗꯤ ꯇꯥꯃꯣꯂꯟꯒꯤ ꯀꯣꯜꯁꯨ ꯉꯥꯏꯔꯝꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕꯩꯅꯤ ꯑꯩ ꯕꯥꯕꯨ ꯌꯧꯗꯕꯗꯒꯤ ꯅꯦꯠ ꯑꯣꯐ ꯇꯧꯔꯨꯔꯦ ꯉꯁꯤꯕꯨꯗꯤ ꯑꯣꯟ ꯇꯧꯔꯒ ꯂꯩꯕꯅꯤ ꯅꯪꯅ ꯑꯦꯅꯤꯊꯤꯡ ꯍꯪꯅꯤꯡꯕ ꯑꯃ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯪꯉꯛꯅꯕ ꯍꯥꯏꯗꯅ ꯉꯔꯥꯡꯗꯧꯅ ꯊꯦꯡꯂ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯗꯤ ꯍꯥꯏꯅ ꯃꯦꯁꯦꯖ ꯑꯣꯏꯅꯁꯨ ꯊꯥꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯥꯗ꯭ꯔꯤ ꯁꯤꯁꯨ ꯊꯦꯡꯃꯜꯂꯕꯣ ꯊꯦꯡꯗꯦ ꯊꯦꯡꯉꯗꯤ ꯍꯥꯏꯔꯛꯎꯀꯣ ꯉꯟꯅ ꯑꯗꯨꯝ ꯊꯛꯄꯤꯕ ꯌꯥꯏ ꯌꯥꯅꯤꯗ ꯉꯔꯥꯡꯗꯨꯕꯨꯗꯤ ꯇꯨꯝꯈꯤꯕ ꯈꯪꯍꯧꯗꯕꯒꯤ ꯇꯧꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯦꯡꯅ ꯑꯗꯨꯝ ꯇꯨꯝꯃꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯑꯣꯏꯅ ꯇꯥꯛꯑꯒꯦ ꯏꯔꯦꯝ ꯂꯦꯝꯕ ꯃꯇꯧꯗ ꯏꯔꯥꯡ ꯇꯝꯕꯤꯕ ꯃꯥꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯄꯗꯨꯗꯤ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯔꯤ ꯀꯔꯝꯕ ꯃꯔꯤꯗ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕ ꯑꯅꯤꯃꯛ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯋꯥꯔꯤꯗꯤ ꯋꯥꯠꯇꯕꯒꯨꯝ ꯇꯧꯔꯤ ꯊꯣꯏꯕꯤꯅ ꯋꯥꯔꯧꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯂꯟꯆꯥꯅ ꯁꯟꯗꯣꯛꯅ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯚꯥꯞ ꯇꯥꯍꯜꯂꯤ ꯂꯟꯆꯥꯅ ꯇꯞꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯊꯣꯏꯕꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯊꯣꯏꯕꯤꯅ ꯋꯥꯈꯜ ꯂꯨꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗ ꯂꯟꯆꯥꯒꯤ ꯈꯣꯟꯖꯦꯜ ꯂꯨꯝꯊꯈꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯅꯤꯄꯥꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯧꯔꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯍꯟꯅꯕ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯇꯥꯛꯄꯤꯅꯕ ꯀꯣꯜ ꯇꯧꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯅꯤꯗꯣ ꯋꯥ ꯃꯈꯥ ꯇꯥꯅꯗꯦ ꯑꯗꯨꯕꯨ ꯀꯣꯜꯗꯨꯁꯨ ꯀꯛꯇꯦ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯕ ꯑꯇꯞꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯊꯈꯤꯒꯅꯨ ꯍꯥꯏꯅ ꯆꯩꯔꯛꯇꯦ ꯅꯨꯄꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯦꯟꯅ ꯇꯞꯊꯈꯤꯕꯗ ꯍꯩꯅꯗꯕꯁꯨ ꯐꯥꯎꯔꯨꯗꯦ ꯊꯣꯏꯕꯤꯅ ꯋꯥꯗꯤ ꯉꯥꯡꯗ ꯂꯩꯔꯤꯕꯗꯨ ꯃꯤꯅ ꯉꯥꯡꯂꯤꯕꯁꯤ ꯈꯨꯝꯗꯦ ꯍꯥꯏꯅ ꯃꯆꯜꯗ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯛꯇꯦ ꯑꯆꯤꯛꯄꯗꯨꯗ ꯃꯔꯣꯜ ꯂꯣꯟꯕꯒꯨꯝ ꯑꯅꯤꯃꯛ ꯑꯆꯤꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯅ ꯃꯥꯌꯣꯛꯅꯔꯤ ꯅꯤꯄꯥꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤꯁꯨ ꯑꯍꯦꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗꯤ ꯈꯔꯒ ꯁꯨꯝ ꯄꯥꯏꯊꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯅꯤꯗꯨ ꯈꯜꯂꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯒ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯦꯞꯇꯔ 4ꯒꯤ ꯈꯪꯗꯕ ꯑꯃ ꯂꯩꯌꯦ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯣꯏꯅꯦ ꯌꯥꯅꯤ Explain the fundamental laws of gravity. ꯊꯣꯏꯕꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯔꯤꯛꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯅꯤꯡꯊꯤꯅ ꯈꯪꯗꯕ ꯀꯔꯤꯅꯣ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯥꯛꯍꯟꯕ ꯄꯥꯝꯂꯤ ꯂꯥꯏꯔꯤꯛꯇꯨ ꯀꯣꯏꯐꯥꯛ ꯐꯥꯛꯂꯒ ꯑꯇꯥꯕ ꯇꯣꯄꯤꯛ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯤ ꯒ꯭ꯔꯦꯚꯤꯇꯤ ꯍꯥꯏꯕꯗꯤ ꯆꯨꯡꯁꯤꯟꯕꯒꯤ ꯁꯛꯇꯤ ꯍꯥꯏꯕꯅꯤ ꯏꯆꯝ ꯆꯝꯕ ꯗꯦꯐꯤꯅꯤꯁꯟꯗ ꯒ꯭ꯔꯦꯚꯤꯇꯤ is the natural force of attraction between all objects with mass. ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯟꯆꯥ ꯊꯣꯏꯕꯤꯅ ꯍꯪꯂꯤꯕꯗꯨ ꯁꯟꯗꯣꯛꯅ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯇꯥꯛꯄꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯟꯆꯥ ꯉꯁꯤꯗꯤ ꯑꯗꯨꯛ ꯂꯥꯏꯈ꯭ꯔꯕ ꯇꯣꯄꯤꯛ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯏꯕꯤꯗ ꯇꯥꯛꯄꯤꯕ ꯉꯝꯗꯦ ꯃꯁꯥꯗꯣ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯗꯕ ꯃꯑꯣꯡꯗ ꯅꯔꯚꯁꯅꯦꯁ ꯑꯃ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯇ ꯀꯥꯔꯛꯄꯗꯨꯗ ꯊꯣꯏꯕꯤꯅ ꯄꯥꯔꯛꯄ ꯁꯦꯟꯇꯦꯟꯁꯁꯤꯡꯗꯨ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯇꯥꯁꯟꯕ ꯉꯝꯗꯦ ꯊꯣꯏꯕꯤꯁꯨ ꯂꯟꯆꯥꯅ ꯇꯥꯛꯂꯛꯂꯤꯕꯗꯨ ꯚꯥꯞ ꯇꯥꯏ ꯇꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯇꯦ ꯑꯗꯨꯕꯨ ꯍꯥꯏꯅꯗꯤ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯂꯟꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯍꯣꯏ ꯅꯣꯠꯁꯇꯨ ꯐꯖꯅ ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯇꯩ ꯈꯪꯗꯕ ꯂꯩꯔꯒꯗꯤ ꯋꯥꯆꯞꯇ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯇꯥꯛꯄꯤꯒꯦ ꯍꯣꯏ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯌꯥꯔꯅꯤ ꯑꯇꯩꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯇꯥꯛꯄꯤꯌꯨ ꯍꯣꯏ ꯍꯣꯏ
ꯑꯗꯨꯗꯤ ꯄꯨꯡ ꯀꯌꯥꯗ ꯇꯥꯃꯣꯂꯟ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯕ ꯉꯥꯏꯌꯨ ꯍꯥꯏꯔ ꯉꯟꯅ ꯑꯗꯨꯝ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯅꯪꯅ ꯈꯪꯗꯕꯗꯣ ꯋꯥꯆꯞꯇ ꯑꯗꯨꯝ ꯊꯥꯔꯝꯃꯣ ꯊꯦꯡꯅ ꯇꯧꯔꯛꯑꯣꯏꯗ ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯣ ꯄꯨꯡꯁꯦ ꯊꯦꯡꯈ꯭ꯔꯦ ꯍꯣꯏ ꯇꯥꯃꯣꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯄꯥꯈꯤꯗꯣꯏꯔꯥ ꯈꯔ ꯄꯥꯈꯤꯒꯦ ꯑꯗꯨꯗꯤ ꯇꯥꯃꯣꯂꯟꯁꯨ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯍꯧꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯊꯣꯏꯕꯤꯒꯤ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯟꯆꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯃꯅ ꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ ꯃꯈꯨꯠ ꯑꯃꯅ ꯂꯨꯈꯝꯗ ꯄꯥꯏꯔꯒ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩ ꯃꯃꯤꯠꯁꯨ ꯏꯁꯤꯜꯂꯤ ꯋꯥꯈꯜ ꯈꯟꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯥꯁꯣꯜ ꯄꯤꯛꯅ ꯍꯥꯏꯔꯛꯄ ꯊꯣꯏꯕꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯅ ꯂꯝ ꯍꯦꯟꯗꯅ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏ ꯃꯉꯥꯎ ꯊꯤꯗꯅ ꯃꯤꯕꯨ ꯉꯥꯎꯍꯟꯕ ꯉꯝꯕꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯃꯔꯣꯜ ꯊꯣꯛꯇꯅ ꯋꯥꯔꯤ ꯂꯤꯔꯤꯕꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯆꯤ ꯂꯦꯡꯗꯅ ꯃꯅꯥꯛꯇ ꯆꯨꯡꯁꯤꯜꯂꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯂꯟꯆꯥ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯌꯥꯝꯁꯤ ꯋꯥꯈꯜꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯂꯨꯈꯝꯗ ꯅꯥꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯊꯣꯏꯕꯤꯁꯨ ꯁꯣꯝꯗ ꯂꯟꯆꯥꯅ ꯇꯥꯛꯄꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯅꯣ ꯑꯃꯠꯇ ꯐꯖꯅ ꯇꯥꯍꯧꯗꯦ ꯋꯥꯅ ꯂꯟꯆꯥꯅ ꯉꯥꯡꯂꯒ ꯃꯤꯍꯨꯜ ꯆꯣꯡꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯈꯅꯥꯎꯁꯨ ꯀꯪꯂꯦ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯂꯝꯌꯥꯏ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ ꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛꯇꯨ ꯄꯥꯏꯔꯒ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯦꯃꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯌꯨꯝꯗꯒꯤ ꯏꯆꯦꯒꯤ ꯐꯣꯟ ꯂꯥꯛꯑꯝꯃꯤ ꯏꯆꯦꯅ ꯐꯣꯟ ꯄꯥꯏꯈꯠꯇꯕꯗꯨꯗ ꯏꯃꯥꯗꯨ ꯈꯔ ꯄꯥꯈꯠꯅ ꯇꯧꯔꯛꯏ ꯑꯩꯅ ꯏꯆꯦꯁꯨ ꯁꯣꯏꯗꯅ ꯀꯣꯜ ꯕꯦꯛ ꯇꯧꯍꯜꯂꯛꯀꯦꯅ ꯍꯥꯏꯈꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯒꯦ ꯆꯍꯤ ꯍꯦꯜꯂꯦ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯒꯤ ꯁꯛꯇꯝ ꯎꯈꯤꯗꯕ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯉꯁꯤꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯨꯝꯗ ꯆꯠꯁꯦ ꯍꯥꯏꯕꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ ꯃꯥꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯅ ꯃꯔꯥ ꯇꯥꯗꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯈꯤꯕꯗꯨ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯅꯤꯡꯂꯤ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇ꯭ꯔꯕ ꯑꯆꯤꯛꯄ ꯃꯇꯝꯕꯨ ꯊꯧꯁꯥꯔꯨꯗꯕ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯗꯨꯅ ꯍꯤꯡꯅꯤꯡꯕ ꯐꯥꯎꯏ ꯄꯨꯟꯁꯤꯗꯨꯅ ꯑꯆꯤꯛꯄꯕꯨ ꯈꯣꯏꯗꯥꯖꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯤ ꯊꯃꯣꯏꯅ ꯃꯥꯒꯤꯗꯃꯛ ꯃꯤꯍꯨꯜ ꯃꯁꯤꯡ ꯍꯦꯟꯅ ꯆꯣꯡꯕ ꯍꯧꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤꯅꯤ ꯂꯟꯆꯥꯁꯨ ꯅꯨꯃꯤꯗꯥꯡꯗꯨ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯗ꯭ꯔꯗꯨꯅ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯁ꯭ꯇꯗꯤ ꯂꯦꯝ ꯃꯆꯥꯗꯨ ꯊꯥꯟꯒꯠꯂꯤ ꯊꯣꯏꯕꯤꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯍꯥꯟꯕ ꯂꯩꯃꯥꯏ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯏꯆꯝ ꯆꯝꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯋꯥꯍꯧꯗꯣꯛꯇꯨ ꯊꯥꯕꯜ ꯐꯕ ꯑꯍꯤꯡ ꯑꯃꯒꯤ ꯁꯤꯟꯅꯤ ꯑꯍꯥꯟꯕꯗ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯕꯗꯨ ꯂꯟꯆꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝꯅ ꯍꯩꯅꯩ ꯑꯗꯨꯕꯨ ꯐꯤꯛꯁꯟꯗꯤ ꯊꯑꯣꯏꯅ ꯄꯥꯗꯦ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯈꯛꯇꯅꯤ ꯐꯤꯛꯁꯟꯗ ꯄꯥꯔꯤꯕ ꯍꯥꯏꯕꯕꯨ ꯊꯣꯏꯕꯤꯒꯤ ꯃꯒꯨꯟꯅꯔ ꯋꯥꯔꯤ ꯑꯗꯨꯒꯤ ꯋꯥꯍꯧꯗꯣꯛ ꯑꯗꯨꯅꯔ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯅꯔ ꯍꯦꯛ ꯄꯥꯕꯒ ꯊꯃꯣꯏꯗꯨ ꯆꯨꯡꯁꯤꯟꯕꯒꯨꯝ ꯇꯧꯏ ꯇꯞꯅ ꯇꯞꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯊꯣꯏꯕꯤꯒꯤ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟꯅꯤ ꯃꯤꯕꯨ ꯇꯞꯅ ꯇꯞꯅ ꯆꯨꯡꯁꯤꯟꯕ ꯍꯥꯏꯕꯁꯤ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯏꯔꯣꯏꯅꯔꯛꯈꯤꯕꯅꯤ ꯊꯣꯏꯕꯤꯒꯤ ꯆꯨꯡꯁꯤꯟꯕꯒꯤ ꯁꯛꯇꯤꯗ ꯂꯥꯞꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯃꯤꯂꯤꯇꯔꯤ ꯀ꯭ꯋꯥꯇꯔꯒꯤ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯗꯨꯗ ꯎꯔꯤꯕ ꯐꯖꯔꯕ ꯍꯤꯃꯥꯂꯌꯥꯒꯤ ꯆꯤꯡꯗꯣꯟꯗ ꯊꯥꯕꯜꯅ ꯄꯨꯡꯉꯥꯟ ꯉꯥꯟꯕꯗꯨꯒ ꯋꯥꯔꯤꯗꯨ ꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯏ ꯋꯥꯔꯤ ꯑꯗꯨꯒꯤ ꯁꯤꯟꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯤꯠꯇ ꯎꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯀꯂꯝ ꯄꯥꯏꯗꯨꯅ ꯊꯋꯥꯏ ꯍꯥꯞꯂꯤꯕꯤ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝꯁꯨ ꯎꯔꯛꯏ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯊꯣꯏꯕꯤ ꯑꯗꯨꯒ ꯉꯁꯤꯅ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯗꯨꯅ ꯆꯠꯈ꯭ꯔꯕꯤ ꯃꯥꯒꯤ ꯊꯣꯏꯕꯤ